Stop! Recording! Careful. Sanana mi yenge mathau ta de nang dum phajana concentrate to ba. Good morning, myam. Myam kamain to nari. Myam ako yung vacation si ngasi se. Ngasi third day ni ko. Do ngasi ako yung dasu halani. And handring ay da mapam amukata su chat ka ni ko. Mapam dasu dum phazarati myam dasu utle ke. Myam dum theng nasi ko. Myam ako tree runner and adventurous park am dala iko. Sige sige ni. Ay bude tau roi ko ay ginupa ka ay chan pa ka tau ka ni. Hai sa dum utle ke. Myam ako chang ya ko. Careful. Stop! Recording! Asiki park se state myam dasu lei ko ado akoy na iba asiki park se na khoi digi chawi na hai ko ado akoy Chicago da budi leite but at state khara dasu dum lei do asiki se na khoi digi chawi na hai si park se na to si park se myam me sings meine chakli si awang ba da kara ko meine mayam ngasi park se mi khari tin bawali ko ing basina to mun hai sagala gana heli mi tin baina sumaina moi mathak ta kara ga chal pa daw iko mo sam satina safety gear hapaga daw ni ko te isi ka mini golf sana bam san golf sana na ba ingang singi ni da dum park manung siga tham mini ingang singi sana na ba ade orange pachu ki sel ising se strap na tani ko khoi na matheng mathau tar di moi la kani strap maya ma tum leiye usi fazan awang wani yong Sanana mi yenge mathau ta de nang dum phajana concentrate to ba My dad's still on. Myam akoy adventures park tagi thok le ko haji gai de change and haji jum chatlani do jum chapagi lambi se pung manga hentak na utli ko ado amuk tadi pung manga thap changna di thau roi marak ko so dum break di laugani ko na tra di wagani ado dum lambi de su yara di dum utlake na tadi jum jawra ko na phangna si ko mayam mayam akoy tharai se pung ahum makhai mak phare ko adana break am bo low tree the rest area da nga tang break low ke haina ko rest area mile am mu wa di ko da putla ke mayam rest area yo re ko smaina highway degi freeway degi ni changzal ni ko nung su kitang kiklay ko
ꯂꯩꯁꯦ ꯀꯣ ꯀꯥꯔꯒꯤꯅ ꯁꯣꯝꯗ ꯇ꯭ꯔꯛꯀꯤꯅ ꯁꯣꯝꯗ ꯀꯣ ꯃꯌꯥꯝ ꯔꯦꯁ ꯑꯦꯔꯤꯌꯥꯁꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯥ ꯃꯤꯁꯤꯡꯅ ꯊꯥꯞꯅ ꯊꯧꯅꯕꯗꯣ ꯀꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯨ ꯋꯥꯕ ꯌꯥꯎꯋꯤꯗꯅ ꯑꯗꯨꯒꯩꯁꯤꯒ ꯑꯉꯥꯡꯁꯤꯡꯅꯁꯨ ꯁꯥꯟꯅꯕ ꯌꯥꯕ ꯄꯥꯔꯛꯁꯨ ꯂꯩꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯝꯃꯒ ꯆꯥꯕ ꯌꯥꯅꯕꯒꯤ ꯄꯤꯛꯅꯤꯛ ꯑꯦꯔꯤꯌꯥꯁꯨ ꯊꯝꯃꯤ ꯑꯦꯟ ꯀꯩ ꯍꯥꯏꯁꯤꯒꯦ ꯁꯤꯒ ꯃꯄꯥꯟ ꯊꯣꯛꯐꯝ ꯈꯣꯠꯐꯝꯁꯨ ꯄꯨꯝꯅꯃꯛ ꯂꯩꯔꯦꯀꯣ ꯑꯗꯩꯗꯤ ꯁꯤꯒ ꯑꯃꯨꯛ ꯇ꯭ꯔꯛꯀꯤ ꯂꯦꯟ ꯇꯣꯉꯥꯟꯅ ꯊꯝꯃꯦꯀꯣ ꯑꯗꯩ ꯇ꯭ꯔꯛꯁꯤꯡꯁꯨ ꯃꯣꯏꯁꯨ ꯑꯣꯚꯔꯅꯥꯏꯠ ꯊꯧꯕ ꯌꯥꯎꯏ ꯈꯣꯠꯂꯤ ꯉꯥꯏꯍꯥꯛ ꯕ꯭ꯔꯦꯛ ꯂꯧꯅꯤꯡꯉꯤꯗꯅꯀꯣ ꯑꯗꯨꯏꯗꯨꯅ ꯑꯗꯨꯒꯩꯗꯤ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯒꯅ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯀꯣꯜ ꯗ꯭ꯔꯤꯡꯛ ꯑꯗꯨ ꯑꯗꯥꯁꯤꯡꯁꯨ ꯚꯦꯟꯗꯤꯡ ꯃꯦꯆꯤꯟ ꯂꯩꯀꯣ ꯆꯤꯞꯁ ꯀꯩꯀꯥꯁꯨ ꯑꯗꯨ ꯃꯌꯥꯝꯒꯤ ꯚꯦꯟꯗꯤꯡ ꯃꯦꯆꯤन ꯂꯩ ꯑꯗꯨꯏꯗꯨꯅ ꯑꯗꯨꯝ ꯀꯩꯅꯣꯗꯤ ꯑꯣꯏꯒ ꯌꯥꯝ ꯐꯖꯅ ꯀꯟꯚꯤꯅꯤꯌꯦꯟꯇꯤ ꯑꯣꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯁꯜꯂꯛꯏ ꯂꯝꯕꯤꯅ ꯄꯨꯡ 2 ꯍꯦꯟꯅ ꯄꯨꯡ 2ꯃꯨꯛ ꯋꯥꯠꯂꯤ ꯑꯗꯨꯒ ꯐꯖꯅ ꯅꯣꯡ ꯆꯨꯁꯜꯂꯛꯏꯁꯦ ꯌꯦꯡꯉꯣ ꯌꯥꯝꯅ ꯂꯥꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦꯀꯣ ꯌꯨꯝ ꯌꯧꯗꯅ ꯑꯩ ꯐꯤ ꯍꯣꯡꯗꯣꯛꯑꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯗꯤꯅꯔ ꯊꯣꯡꯗꯣꯏꯅꯤꯀꯣ ꯕꯤꯀꯣꯖ ꯃꯄꯥꯟꯗꯒꯤ ꯑꯩꯅ ꯃꯄꯥꯟꯗ ꯉꯁꯤ ꯗꯤꯟꯁꯤꯃ ꯆꯥꯔꯛꯑꯕꯅꯤꯅ ꯑꯩ ꯃꯄꯥꯟꯗꯒꯤ ꯆꯥꯅꯤꯡꯗ꯭ꯔꯕꯀꯣ ꯑꯗꯨꯅ ꯉꯁꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯀꯩ ꯍꯥꯏ ꯖꯦꯟ ꯊꯣꯡꯕꯕꯨꯗꯤ ꯑꯩꯅ ꯅꯍꯥꯟ ꯊꯣꯡꯉꯒ ꯈꯔ ꯊꯝꯃꯝꯃꯦꯕ ꯑꯩ ꯏꯆꯥꯅꯨꯄꯥꯒꯤꯗꯨꯗꯣ ꯌꯥꯔꯅꯤ ꯑꯩꯒ ꯑꯩ ꯅꯨꯄꯥꯒꯩꯗꯤ ꯑꯗꯨꯝ ꯆꯥꯛꯇ ꯑꯂꯨ ꯉꯥꯟꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯔꯅꯤꯀꯣ ꯏꯔꯣꯜꯂꯒ ꯑꯗꯒꯤꯗꯤ ꯑꯣꯝꯂꯦꯠ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯁꯣꯔꯠꯀꯠ ꯇꯧꯔꯒ ꯆꯥꯔꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯥꯝ ꯊꯦꯡꯉꯦ ꯑꯣꯈꯥꯛ ꯊꯦꯡꯉꯦ ꯑꯗꯣ ꯍꯌꯦꯡꯃꯨꯛ ꯊꯕꯛꯅꯦ ꯑꯗꯨꯗꯨꯅ ꯉꯟꯅꯁꯨ ꯇꯨꯝꯕ ꯇꯥꯕꯅꯦ ꯖꯥꯡꯅꯁꯨ ꯇꯨꯝꯕ ꯇꯥꯕꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯍꯌꯦꯡꯃꯨꯛ ꯊꯕꯛꯇꯣ ꯃꯇꯝ ꯆꯥꯅ ꯆꯠꯄ ꯉꯝꯃꯔꯣꯏ ꯋꯥꯔꯦ ꯐꯖꯅ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯀꯔꯤ ꯄꯥꯝꯃꯤ ꯀꯔꯤ ꯄꯥꯝꯗꯦ ꯍꯥꯏꯗꯣ ꯑꯗꯨ ꯃꯊꯪꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ ꯑꯦꯚ꯭ꯔꯤꯋꯥꯟ